ताबिरिबसिंगबु nganगom kiranna taramna okchari आकाशवाणी इम्फालगी पाउकांगबो मसुंग राज्य के आर्ट एंड कल्चर डिपार्टमेंट पुनिसिंजबा आजादी का अमृत महोत्सव क्विज प्रोग्राम की 52 एपिसोड की वाहंग हंगजरी वाहंग अदुदी मणिपुर की निंगथौ महाराज सूरचंद्रना करम मतमदा महाकी निंगथौ खुबम थादोखिबगे द क्वेश्चन इज When did Maharaja Surachandra, King of Manipur, resign from his throne? Aikoigi email address AIR Imphal News quiz@gmail.com da isagi ming laifam amadi contact number galoinana adongi paukum thabirao. Mamangi irai numita quiz program asigi 52 suba episode ta hangjakibu wahang. Anglo Manipuri lal lising masanipan marputara mathoi ga mari lainana Manipur gi athauba charai thangalbu British na karma matamda Farsi tawduna hatkibage wahang asiga sumo paukhumdi ing kumja lising masanipan marputara mathoi gi October tang 19 dani haibasini khwaidigi hana sumo paukhum pirakhiba mioi ahum khangachare makhoi sing adudi ahanbu winner na Kiamgaidagi Rajkumar Opendro Singh ni Aihak Kiamgaidagi Rajkumar Opendro Singhani Aikoi ayambana 1891 gi Anglo Manipur War gi athauba sing hairaga Jobaraj Tikendrajit Thangal General amadi Pauna Brajabasi makhoi ahumbu mapungoina launai adubu Regional News Unit All India Radio Imphal amadi Arts and Culture Department Government of Manipur anina khusamnaduna Laibak asina ningtamba sahi humputra manga mapung pharakpagi azadi ka amrit mahotsav ka mari lenana irai numit ki numidang pung 8 makhaigi Manipuri pauda sandokpiriba quiz asina adugumba Manipur gi ningtamba ngakna bagilanpam aduda pauna phana lanthengna khiba athoba kaya amasu leiri haiba miyam da khangan biduna haurakliba naha singda marebak maramdam nungsibagi inot ama pibire masigi damak Regional News Unit All India Radio Imphal amadi Arts and Culture Department Government of Manipur ani bungang khoi leitena thagasari matungda su miyam gi puning loksing oigada ba thorum kaya sandokpirakna ba nolukna haijari Anishubu winner na Kiamgai maning laikai dagi Minerva Rajkumari ni ahum subu winner na Larik Ingmam Laikai Joyraj Chinga Khamni winner sing the Congratulation Pijari Loishalakpada Ngasigi Yankinito Shuba episode ki quiz ki wahang amuk hananing sing jari Manipur ki ningthau Maharaj Surachandrana karma matamda mahaki ningthau khubam thadokhibage The question is when did Maharaja Surachandra King of Manipur resign from his throne